ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯃꯤꯅ ꯌꯣꯡ ꯑꯣꯟꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯒ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯍꯤ ꯆꯠꯄ ꯂꯂꯣꯟꯕ ꯑꯃꯒ ꯃꯔꯨꯞ ꯁꯥꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞꯇꯨꯗ ꯍꯥꯏꯔꯝꯃꯤ, "ꯃꯔꯨꯞ, ꯑꯩꯁꯦ ꯂꯩꯇ ꯂꯥꯏꯔꯅ ꯍꯦꯟꯖꯤꯟꯃꯟꯈꯤꯗꯨꯅ ꯌꯥꯝꯅ ꯋꯥꯔꯦ꯫ ꯍꯤꯡꯕ ꯉꯝꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯂꯥꯏꯔꯕꯁꯦ ꯈꯔꯗꯪ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯃꯔꯨꯞꯅ ꯍꯤ ꯆꯠꯇꯨꯅ ꯂꯂꯣꯟꯕꯗꯨ ꯑꯩꯁꯨ ꯑꯃꯨꯛꯇ ꯌꯥꯎꯖꯒꯦ"꯫ "ꯑꯦ ꯃꯔꯨꯞ, ꯌꯥꯎꯕꯤꯌꯨ ꯀꯩꯗꯧꯒꯦ" ꯍꯥꯏꯗꯨꯅ ꯌꯥꯅꯔꯗꯨꯅ ꯆꯠꯅꯅꯕ ꯃꯇꯝ ꯂꯦꯞꯅꯔꯦ꯫ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠꯅ ꯁꯥꯖꯕ ꯂꯤ ꯋꯥꯒꯤ ꯄꯣꯠꯆꯩ ꯂꯨꯕꯥꯛ, ꯄꯣꯂꯥꯡ, ꯆꯦꯡꯕꯣꯜ, ꯇꯥꯕꯨ, ꯐꯤꯔꯨꯛꯅꯆꯤꯡꯕ ꯈꯔ ꯑꯗꯨ ꯍꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯃꯃꯥꯏ ꯑꯋꯥꯡ ꯄꯥꯡꯅ ꯍꯤ ꯑꯗꯨ ꯍꯣꯟꯒꯠꯂꯛꯂꯦ꯫ ꯑꯁꯨꯝ ꯍꯣꯟꯂꯛꯄꯁꯤꯅ ꯅꯨꯃꯤꯠ 14ꯔꯣꯝ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯛ ꯂꯥꯛꯄꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯒꯁꯨ ꯍꯤꯗꯦꯟ ꯑꯃꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯤ ꯋꯥꯅ ꯁꯥꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯎꯕꯗ ꯄꯥꯝꯃꯟꯈ꯭ꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯥꯗ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ, ꯍꯤꯗ ꯌꯥꯎꯔꯤꯕ ꯂꯨꯕꯥꯛ, ꯄꯣꯂꯥꯡ, ꯆꯦꯡꯕꯣꯜꯅꯆꯤꯡꯕ ꯃꯌꯥꯝ ꯑꯁꯤ ꯌꯣꯟꯅꯅꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯧꯖꯔꯒꯦ꯫ ꯃꯃꯜ ꯀꯌꯥ ꯀꯌꯥ ꯑꯣꯏꯔꯕꯅꯣ"꯫ ꯂꯥꯏꯔꯕꯅ ꯈꯨꯝꯂꯛꯏ, "ꯏꯕꯦꯝꯃ, ꯑꯩꯅ ꯁꯥꯖꯕꯅꯤ, ꯂꯧꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯃꯃꯜꯗꯤ ꯑꯔꯦꯞꯄ ꯂꯩꯖꯗꯦ, ꯄꯤꯅꯤꯡꯕ ꯈꯔ ꯄꯤꯕꯤꯌꯨ"꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ, "ꯑꯗꯨꯗꯤ ꯑꯩꯒꯤ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯁꯤ ꯄꯤꯔꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯒ ꯄꯣꯠꯆꯩ ꯈꯔꯒ ꯑꯃꯨꯛ ꯁꯥꯕꯤꯈꯣ" ꯍꯥꯏꯔꯕꯗ ꯂꯥꯏꯔꯕꯗꯨ ꯍꯔꯥꯎꯅ ꯌꯥꯔꯦ꯫ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯗꯨ ꯊꯥꯡꯊꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯂꯩꯍꯧꯔꯦ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞꯇꯨꯒ ꯀꯥꯏꯅꯔꯝꯗꯥꯏꯗ ꯂꯥꯏꯔꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ, ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯤꯉꯩꯁꯤꯗ ꯁꯦꯜ ꯈꯖꯤꯛꯇꯪ ꯇꯥꯟꯖꯔꯛꯈꯤꯒꯦ꯫ ꯏꯇꯥꯎꯅ ꯑꯃꯗ ꯆꯠꯂꯨꯔꯕꯁꯨ ꯌꯨꯝ ꯌꯧꯕꯗꯤ ꯍꯥꯜꯂꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯋꯥꯅ ꯅꯪꯅ ꯂꯩꯔꯝꯒꯅꯤ, ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯁꯤ ꯄꯤꯕꯤꯌꯨ"꯫ "ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯍꯦꯛ ꯌꯧꯕꯒ ꯄꯤꯔꯒꯦ" ꯍꯥꯏꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕꯅ ꯈꯨꯗꯣꯞ ꯑꯗꯨ ꯄꯥꯏꯁꯤꯜꯂꯦ, ꯑꯗꯨꯒ ꯍꯤ ꯍꯣꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯅꯥꯛ ꯈꯨꯟꯕꯅ ꯃꯌꯨꯝ ꯌꯧꯔꯒ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤꯗꯨꯗ "ꯏꯇꯥꯎꯅ ꯄꯤꯔꯛꯄꯅꯤꯁꯦ" ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯈꯨꯗꯣꯞꯀꯤ ꯃꯍꯨꯠꯇ ꯅꯨꯡ ꯃꯆꯥ ꯑꯃ ꯄꯤꯕꯤꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯈ꯭ꯔꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯡ ꯃꯆꯥ ꯑꯁꯤ ꯄꯤꯔꯛꯂꯒ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕ"꯫ ꯑꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎ "ꯐꯔꯦ ꯐꯔꯦ ꯇꯥꯗ" ꯍꯥꯏꯔꯒ ꯂꯍꯧꯔꯦ꯫ ꯈꯔ ꯂꯩꯔꯒ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯊꯨꯡꯂꯔꯦ꯫ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯇꯥꯎꯅ ꯇꯝꯐꯥ ꯈꯨꯗꯣꯞ ꯄꯤꯔꯝꯕ꯭ꯔꯥ ꯍꯪꯕꯗ "ꯄꯤꯔꯝꯗꯦ, ꯅꯨꯡ ꯃꯆꯥ ꯑꯃꯗꯤ ꯄꯤꯔꯝꯃꯤ" ꯍꯥꯏꯕ ꯇꯥꯕꯗ ꯂꯥꯏꯔꯕ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯐꯝꯅꯥꯏꯕꯗ ꯋꯥꯀꯠꯂꯨꯔꯦ꯫ ꯐꯝꯅꯥꯏꯕꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯗꯤ ꯂꯥꯏꯔꯕ ꯑꯅꯤꯃꯛ ꯀꯧꯔꯒ ꯋꯥꯌꯦꯜ ꯆꯠꯊꯕ ꯍꯧꯔꯦ꯫ ꯐꯝꯅꯥꯏꯕꯅ ꯏꯅꯥꯛ ꯈꯨꯟꯕꯗ, "ꯅꯪꯅ ꯃꯔꯨꯞꯀꯤ ꯅꯨꯄꯤꯗ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯄꯤ ꯍꯥꯏꯕꯁꯤ ꯀꯅꯥ ꯀꯅꯥ ꯎꯍꯧꯏ"꯫ ꯏꯅꯥꯛ ꯈꯨꯟꯕꯅ "ꯎꯍꯧꯕ ꯃꯤ 3ꯈꯛ" ꯄꯤꯔꯦ꯫ ꯐꯝꯅꯥꯏꯕꯅ ꯃꯤꯑꯣꯏ 3 ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯡꯌꯦꯡꯕꯗ ꯑꯆꯨꯝꯕ ꯐꯪꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯎꯍꯧꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅ ꯋꯥꯊꯣꯛ ꯑꯁꯤ ꯏꯅꯥꯛ ꯈꯨꯟꯕꯅ ꯆꯨꯝꯂꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯦ꯫ ꯏꯅꯥꯛ ꯈꯨꯟꯕꯅ ꯃꯐꯤ ꯀꯜꯂꯒ "ꯎꯁꯤꯠꯇꯕ ꯍꯥꯏꯕꯕꯨ" ꯍꯥꯏꯗꯨꯅ ꯊꯣꯏꯅ ꯆꯥꯎꯅ ꯆꯠꯈꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯏꯀꯥꯏꯕꯒ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯇꯨꯡꯗ ꯐꯝꯅꯥꯏꯕꯒ ꯎꯅꯕꯗ ꯐꯝꯅꯥꯏꯕꯅ "ꯃꯔꯨꯞꯅ ꯂꯣꯏꯅ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯎꯍꯧꯕ ꯃꯤ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯥꯏꯊꯤꯕꯅꯤ" ꯍꯥꯏꯕ ꯑꯅꯧꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯍꯟꯅꯕ ꯂꯤꯈꯨꯟ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯔꯦ꯫ ꯂꯃꯟ ꯈꯨꯝꯅꯕ ꯊꯧꯑꯣꯡ ꯁꯤꯟꯕꯤꯔꯦ꯫ ꯐꯝꯅꯥꯏꯕꯅ ꯇꯥꯛꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯕ ꯅꯨꯄꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯆꯥꯅꯕ ꯍꯧꯔꯨꯔꯦ꯫ "ꯍꯥꯏꯔꯛꯏ ꯏꯇꯥꯎ, ꯅꯪ ꯁꯥꯎꯔꯅꯨ, ꯄꯨꯝꯅꯃꯛꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛ
ꯊꯤꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯔꯒ ꯃꯃꯥꯡꯉꯩꯒꯨꯝꯅ ꯆꯥꯟꯅ ꯆꯤꯟꯅꯅ ꯇꯤꯟꯅꯔꯁꯤ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯏꯅꯥꯛ ꯈꯨꯟꯕꯅ ꯍꯣꯏꯅꯦ ꯏꯇꯥꯎ, ꯏꯇꯥꯎꯒꯤꯕꯨ ꯑꯩꯅ ꯐꯠꯇꯅꯕ ꯁꯤꯟꯕ ꯍꯧꯅꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯁꯨ ꯋꯥꯔꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯟꯅ ꯆꯤꯟꯅꯕ ꯃꯇꯧ ꯎꯠꯅꯗꯨꯅ ꯀꯣꯟꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯉꯥꯡ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯍꯦꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯕꯅ ꯑꯉꯥꯡ ꯑꯗꯨꯗ ꯏꯆꯥꯗꯤ ꯆꯥꯎꯔꯦꯗꯅ, ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯂꯥꯎ ꯏꯄꯥ ꯄꯝꯒꯦ ꯂꯥꯎ, ꯁꯦ ꯏꯆꯥꯒꯤ ꯉꯥꯃꯣꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯜ ꯃꯌꯦꯛ 2ꯈꯛ ꯄꯤꯕꯤꯔꯦ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯄꯥꯅ ꯍꯔꯥꯎꯕꯗꯨ ꯎꯕꯗ ꯂꯥꯏꯔꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ "ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯏꯆꯥꯁꯤ ꯃꯤꯕꯨ ꯅꯞꯈ꯭ꯔꯦꯅꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ, ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯔꯒ ꯆꯥꯛꯇꯨꯝ ꯄꯤꯖꯔꯨꯒꯦ" ꯍꯥꯏꯔꯛꯄꯗ ꯏꯅꯥꯛ ꯈꯨꯟꯕꯅ ꯈꯨꯝꯂꯛꯏ, "ꯀꯩꯗꯧꯒꯦꯅꯦ ꯏꯇꯥꯎ, ꯄꯤꯖꯔꯨ, ꯅꯪꯒꯤꯁꯨ ꯅꯆꯥꯅꯤꯅꯦ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯔꯕꯅ ꯑꯉꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯒ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯉꯥꯡ ꯑꯗꯨ ꯉꯥ ꯊꯣꯡꯗꯨꯅ ꯆꯥꯛ ꯅꯤꯡꯊꯤꯖꯅ ꯄꯤꯖꯅꯕ ꯁꯤꯟꯅꯔꯦ꯫ ꯆꯥꯛ ꯅꯤꯡꯊꯤꯖꯅ ꯄꯤꯖꯔꯕ ꯃꯇꯨꯡ ꯂꯥꯏꯔꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯉꯥꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯩꯗꯣꯛꯍꯜꯂꯨꯔꯦ꯫ ꯑꯗꯨꯒ ꯑꯗꯋꯥꯏꯗꯒꯤ ꯌꯣꯡꯅꯥꯎ ꯃꯆꯥ ꯑꯃ ꯊꯤꯔꯒ ꯄꯨꯔꯛꯂꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯆꯥꯔꯝꯕꯒꯤ ꯏꯆꯥꯏ ꯆꯥꯏꯕ ꯂꯨꯈꯥꯛ ꯃꯔꯛꯇꯨꯗ ꯌꯣꯡꯅꯥꯎ ꯃꯆꯥ ꯑꯗꯨ ꯊꯨꯝꯃꯣꯛ ꯑꯃꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯃꯦ꯫ ꯑꯗꯨꯗꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯈ꯭ꯔꯒ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞꯇ ꯇꯥꯛꯂꯨꯔꯦ, "ꯏꯇꯥꯎ, ꯑꯣꯟꯊꯣꯛꯄꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯃꯛꯀꯤ ꯂꯥꯏꯕꯛ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯆꯥꯗꯣ ꯆꯥꯛ ꯑꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯌꯣꯡ ꯑꯣꯟꯊꯣꯛꯈ꯭ꯔꯦ"꯫ ꯏꯅꯥꯛ ꯈꯨꯟꯕꯅ "ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ" ꯍꯥꯏꯗꯨꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯔꯕ ꯃꯔꯨꯞꯀꯤ ꯌꯨꯝꯗ ꯆꯦꯜꯂꯛꯂꯦ꯫ ꯊꯨꯝꯃꯣꯛ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯂꯥꯏꯔꯕꯅ "ꯑꯁꯤꯗ ꯎꯞꯄꯤꯕꯁꯤꯅꯤ", ꯊꯨꯝꯃꯣꯛ ꯑꯗꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕꯗ ꯃꯅꯨꯡꯗꯒꯤ ꯌꯣꯡ ꯑꯗꯨꯅ ꯃꯌꯥ ꯈꯤꯒꯠꯂꯒ ꯈꯣꯠꯀꯦ ꯇꯧꯔꯛꯄꯗ ꯏꯅꯥꯛ ꯈꯨꯟꯕꯅ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯆꯣꯡꯊꯣꯛꯏ꯫ ꯑꯗꯨꯗꯒꯤ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩ ꯌꯥꯔꯣꯏ, ꯑꯩꯒꯤ ꯏꯆꯥ ꯌꯣꯡ ꯑꯣꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ, ꯏꯇꯥꯎꯅ ꯁꯤꯡꯒꯗꯕꯅꯤ, ꯑꯩ ꯂꯦꯝꯅ ꯇꯣꯛꯂꯣꯏ, ꯍꯧꯖꯤꯛꯃꯛ ꯏꯆꯥ ꯄꯤꯌꯨ"꯫ ꯂꯥꯏꯔꯕꯅ "ꯏꯇꯥꯎ, ꯅꯆꯥꯅ ꯌꯣꯡ ꯑꯣꯟꯈꯤꯕꯕꯨ ꯑꯩꯅꯔꯣ? ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯒ ꯁꯤꯡꯉꯨ ꯍꯥꯏꯕꯅꯣ? ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯤꯕꯅꯤ"꯫ ꯏꯅꯥꯛ ꯈꯨꯟꯕꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯇꯨꯅ ꯍꯥꯟꯅꯒꯤ ꯐꯝꯅꯥꯏꯕꯗꯨꯗ ꯇꯥꯛꯂꯨꯔꯦ꯫ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯑꯉꯝꯕ, ꯅꯅꯥꯏ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥ ꯄꯤꯛꯂꯤꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤꯅ ꯃꯌꯨꯝꯗ ꯆꯥꯛ ꯄꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯕꯤꯈ꯭ꯔꯒ ꯆꯥꯛ ꯆꯥꯔꯤꯉꯩ ꯌꯣꯡ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯇꯥꯛꯂꯔꯤ꯫ ꯑꯩꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯁꯨ ꯌꯣꯡ ꯑꯣꯟꯗꯨꯅ ꯊꯨꯝꯃꯣꯛꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯋꯥꯌꯦꯜ ꯇꯧꯕꯤꯌꯨ꯫ ꯃꯔꯥꯜ ꯂꯩꯔꯕ ꯏꯇꯥꯎ ꯑꯁꯤꯕꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯃꯨꯛ ꯄꯤꯅꯕꯤꯌꯨ"꯫ ꯋꯥꯌꯦꯜ ꯇꯧꯔꯤꯕ ꯐꯝꯅꯥꯏꯕꯅ ꯂꯥꯏꯔꯕꯗ ꯍꯪꯕꯗ ꯂꯥꯏꯔꯕꯅ "ꯑꯉꯝꯕ ꯏꯕꯨꯡꯉꯣ, ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯁꯤ ꯂꯣꯏꯅ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯪꯍꯧꯕ ꯅꯠꯇ꯭ꯔꯦ, ꯆꯥꯛ ꯆꯥꯔꯤꯉꯩ ꯍꯦꯛꯇ ꯌꯣꯡ ꯑꯣꯜꯂꯛꯄꯅꯤ, ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤ ꯅꯪꯅ ꯁꯤꯡꯕ ꯇꯥꯔꯤ", ꯍꯥꯏꯅ ꯋꯥꯌꯦꯟꯕꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯔꯕꯅ "ꯃꯆꯥꯅ ꯌꯣꯡ ꯑꯣꯟꯈ꯭ꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯁꯤꯡꯉꯨꯅꯤ, ꯑꯩ ꯁꯤꯡꯕ ꯉꯝꯂꯣꯏ" ꯍꯥꯏꯕꯗ ꯋꯥꯌꯦꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩ ꯂꯣꯏꯅ ꯈꯪꯂꯦ, ꯏꯅꯥꯛ ꯈꯨꯟꯕ, ꯅꯪꯅ ꯂꯧꯈꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯌꯣꯡ ꯑꯣꯜꯂꯤꯕ ꯅꯆꯥ ꯑꯁꯤ ꯃꯤ ꯑꯣꯜꯂꯛꯀꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯌꯣꯡ ꯑꯁꯤ ꯑꯣꯏꯅ ꯐꯪꯂꯒꯅꯤ꯫ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ, ꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ"꯫ ꯏꯅꯥꯛ ꯈꯨꯟꯕꯗꯨꯅ ꯂꯧꯁꯤꯡ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯑꯉꯝꯕ, ꯅꯅꯥꯏ ꯑꯩ ꯏꯇꯥꯎꯗ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯦ, ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ, ꯑꯩ ꯍꯧꯖꯤꯛꯃꯛ ꯈꯨꯗꯣꯞ ꯑꯗꯨ ꯏꯇꯥꯎꯗ ꯄꯤꯖꯔꯒꯦ"꯫ ꯑꯁꯨꯝꯅ ꯏꯅꯥꯛ ꯈꯨꯟꯕꯅ ꯇꯝꯐꯥ ꯈꯨꯗꯣꯞ ꯃꯥꯒꯤ ꯃꯔꯨꯞ ꯂꯥꯏꯔꯕꯗ ꯄꯤꯔꯦ꯫ ꯋꯥꯌꯦꯟꯕꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯕꯅ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯉꯥꯡ ꯑꯗꯨ ꯂꯧꯔꯨꯔꯦ, ꯑꯗꯨꯒ ꯃꯔꯨꯞ ꯏꯅꯥꯛ ꯈꯨꯟꯕꯗ ꯁꯤꯟꯅꯔꯦ꯫ ꯃꯇꯨꯡꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯆꯥꯅꯤꯡꯂꯕꯗꯤ ꯂꯦꯛꯇꯨꯅ ꯇꯣꯛꯏ ꯍꯥꯏꯅꯕꯒꯨꯝ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯟꯅꯤꯡꯂꯨꯕꯗꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧꯔꯨꯕꯅ ꯆꯣꯞꯄ ꯅꯪꯈꯤ꯫